Mabungna kaubada tachau kai haige haiba khonjel adu tabada nupa animag tariba khonjel adomda yengthorai phajai ningthijai chamna ningthijai khotsemgi yaksin taisinba karisu yaudana chamna phajai kauktak setliba pink machugi phanek litliba sky blue machugi furit khwang yongna sangliba samlang pisam mathakta kakliba sai kharaduna hena magun laina phajakre Koirang nabi misna ngangtak tawbi khazai dugi magun oina dimple amasu yauri hek ubada pakhang kayagi thamoibu sumhat pangambi sakphamni handa muksu rohitu wala ngangdana tumina unglaga laikhiba duda thanilna kaurai bhai kauriba dutada kadaidano taranga mada yengduna lei thanilna lukhamduda phaklamna tharai as kainu nang ngawru Ha. Yum sige mi khuding loi faje haba. As nang ngawru Mana gyan tarakpada sayaga thajaga leplaga leirambadu ure akoibadugi phajaba amadi thajagi ing launa phajaba mayamdu yenglingai mahak kayam kuina gyan manglurabanu khangdre Rohitu mathanta makoktu khotuna murum soli As ai diwa Topam da lai me. Meaning awe haramani. So dadagi di gaming ko wige. Rohit ko chan. Kahino dadabu naray lumbro. Igak tawri ba? Aw, amumuk sumay na hek to eh. Ato kem kalunu da. Ishagine. Oh, dada. Ato kakalo o. Pamsa sida. Mangol kachinda leiriba moradu thangzilai itaw nasidi phammarogi thiengeba thoigi dak tuloramanina thinbalaini se chana thangna ba kharasu yawbani khawdu thajada pisile nupi masu itap-tapna lawe mamaidu lukthaduna tumin sumlei Bye. Khangri da tawrise nangi laman yam tolabani nangga thengna rubadaki ichan siso asuk thuna phaba ngami bani as adumai khanagum sida aina hana haikhradudi aisu yumsi gi mini haina khalona sigi daksi saragane sek tawsi ado fare sigi di ai chalagi mamana baduda onsinduna chatlasi haigum engit tawi Rohit su hoi haigum makokta nomi thajada muk onsilaktuna Chan, chalukige. tumin ungduna leiramba nupi masu phat yengthorai Masu hoi haigum makokta nomduna Tamocha ai thintoke pen khre wahaiduna nupa magi thamoide hanjin taningbani manakta nakna famlaga adum lainingbani adubu matam chadri khangbana momon minok ama masa khangda nokfet tawrai tumin adumak thongalomda thoragle migi sitragupta yengaga leiramba Rohitti thanilgi matau ubada laknaningba pharai Ningthemda chalukhige hairamlaga chatkre nupa anima gari manungdadi wa machet amata ngangnade tumin leiba hainadaba mamanabadu magi karandu horai machinda amuksu surta boy tada boy isai matek amasu ngangi Lakchege na nakta toina nang buying jage lona hidak thin bagi namada Toina nang buying jage na yare da mina taraga babla na khankini ko Kanai mino ta duibo Ibani khakni ko Adushu gari manung sida na bebo nanga mari yena ngam ponte dai Bye Hojikinu pido nanga koi nero Nate Aina habade masak yam phajai haba Kamai thingna ruino haba Thanildu wangangde tumin sumlei Rohitti wa hangba lepte Natraga nangi beshelaba Hantang mukti Thanildu haibagi mawongda makok nome Madi kamaina ngorno haija Tumina sumleirambadagi Rohitna nupi magi maramda wahang kaya hanglakpa aduda haukhiba wari kharadi lithorakle adumakpu pumnamakti lithokte tamthokte magi thoibu mina hangoiba mityengna yengkhidra khalle
Mamanaba adusu magi maruki pukchel khangmana wadu tumin taduna lay. Leptana gari do thorakpana Rohit ki mayumgi thongan yore. Gari dagi kumtharaduna lehaurage haiduna gate to hangduna changkre. Thanilsu mayum yongnaba gari do amuk thorakle. Wangthoi gi yumdani. Mama Binodi machagi matauda khoidau saugatna ngangli. Ibungo, nangbu gyan kitadi tau kaidorage. Ima, ai sigi wase adum hai khwai bro. Anjin anjin haina ki chai bro se. Ai se ot pa pendri bo. Phanaba sinbase nangbu ot bro. Mama macha laungnarakpa aduda mapa mangi sutaraduna thorai. Hai, kaidore. Animaktu tumin lainay. Wangthoi gi mapasi college ki lecturer oirami. Haujikti pencil chatle. Haujik karbar macha khara tauri. Wa toina ngangnade amuk hai khiba wana aroibani. Magi nupi Binodi achau aram pami. Thaja hoi gi imunga makhoi ga yengnabada yamna khetnai. Khunganga oibaduda amuk hena pamdabani. Tanja chaba haigadra thajagi thodok adunasu amuk hena pamkhidabani. Macha amadi magi nupida ngaihak yenglaga macha nupada onsinduna. Hai, Thoiba. Ipa ngasidi wa haige. Haukraba thodokto kauthoklune nangbo. Isagisu anawa punsi ama semnase. Mapagi wahaidu tabada Wangthoidu mapada fat yengthorai. Mapana makhatana mukharai. Noi pabung biren gi macha nupi henthoido. Ipaga angang oringaidagi macha isa pinasi haiduna wasak narakpane. Aduna haujikti matam chare. Aduna ngasi ne makhoi khoida lakani. Mayam punna sakhang maikhang nanaba haidana. Aduna ne ngasi di namana sagi saudo toklo. Magi nupida mu onsilaktuna hairakpani. Wangthoidi mapagi wahaidu tabada haifam tawfam khangdana makhut masadu prok thektuna khangi. Mapada wahai amata haijabadi ngamjada tumin magi kada changki. Mama, nangsu changwa chakhumda. Chagi sing thongnaba tawruro. Aishu bazar phawda chalaga nga leirukige. Ibungo, kaidorino nangbo. Makhada kumo. Noi pabung diren hoi la ine. Masa nupi henthoi su yauri. Wangthoi mama na nganglibadu taraduna murum soli. Ngasai ne langni haiduda kem khanglabi ngasai ne yam phabi gi sadana makhon ga sinau thadana. Hoise ado ai lai. Dada, somda ngahak phambiramo. Ai saga puthok jarake. Ba lakpiri. Ichadi mathau chingibadagi unabaga phangidrene. Lahoni sida ipagi naksida phamu lahoni. Ipaicha warimta sanasi. Wangthoidu yamna tanna changsiladuna Biren gi nakanda phamli. Birena wari kaya amasu sari. Wangthoishu tarira tadrira khangde hoi haiduna amuk khumle. Henthoidi Wangthoibu lona yengjai. Mathanta amuk sukhalli. Wow, asuk yam phajabasibu amuk phau udriye. Lauzaro thamoise nangine. Nungsi bahaina kausira. Pamu bahaina bu haisira. Kari maya bu haibano. Ningola bi punsise lamlat manakada kacerage. Latna dana lausinbiyo. Thamoisina Ngairi. Nangi nungsi mityeng amata. Adubu nupa oiba mana amuk phawba yengaktaba aduda nungaitabadi phawjai. Kai nupano sibo. Suyeng yengaktaba sibo. Aigi phajabasibu udra jalo. Natragana ikari jalane. As aduda khangde aidi ngaure. Ipana su pamle aina su pamle. Henthoidu mathanta momonokchai. Gyan tarakpada kana uhobono khanna amuksu ikaijai. Birengi mapa machasu chak ising charaga ngaihak leiramlaga amuk hankre. Numidangi chak ngaibo oina Wangthoidu mapaga TV yengli. Mangidu tapna machanupada wa khara haige khanna. Thoiba, baba wa khara haige.
Habiyo ba? Ngasay nangi babung biren lamido. Ado kay tawrage? Ngasay su hai graduni. Amuk su hai ge. Thaina aiga. Ay nupi thiroy. Nangi si ipagi wakak liba hai dura. Ba, ay bagi wada hitok jabadi na chati. Nachay gi firak to. Bagi mafamda kangan jawani. Karigi no ibungo. Ngangna saknaba asuk yamna yadribase. Mangi magi nupi bino yaurakpa aduda wadu phinkatnaraklani khalladuna Ama, ngai ko namda yorkino. Binodu wa khara nganglinglabasu mapuroibabu kibana tumin laikre machada mo makhata na hayei Thoiba, namaga aige gidi ichanatan kana su leite da. Maramaduna ichabune kari su su heningde. Hiram khuding wakta mithoi mihen bato oheningi do. Ichagi apama khuding pangdokidaba yaubro. Supna tangi wafam amaka adugi natana. Wafam ado yakide haiba natra. Gasi fong nangna aikhoiba warauriba. Ichagi matik chaba ima upamu bane. Amadi marup amagi mafamda laikiba thajabado. Ado mangki patabane. Pare Ichagi piremna hongdrabadi aina kari muk dawrukine. Ahan matam usilaklaba chahi yankai suraklabane. Chahi matang asida mimang thokna chopa ikaiba nangba tabane. Gangthokiba wa ngaktana hingada wisarog itomda sijakrage. Aduga dangi apambado tawjahawro. Wangthoidu tuminna wangangda leihori bino sunga sidi sau langkhidre Magi nupina arang arakta ngaujarabasu mangidi arang arakta mit thakpa nate supnatagi haidokhiba wa ngakpa pamba marupki thajaba manghaningdabana thajabu mamo oina lawsinkhidabani mangidu chaklore charase haibasu yakhidre thong hangu haibasu takhidre hanjin kawbasu khumlakhidre binodu kapngang tawba haurakle Thoiba, nangna asuk yamna anam kalisi kaigino haibane. Napa nama aikhoi se halaga nang pe lagi haibro. Napa se phatta nungda thoklabadi nang ningamo oiko. Nang mo napa se amukta di kaw haibane. Ba, nachalan jari. Ngasi pauba hinglakpada. Ba na nachagi. Awat pa krisyo lehelakti. Nachanadi. Babagi kisyo tawjaba sungamti. Ba na haibado. Ay yaragi. Masina. Nachaibo. Chawna ba yopirak pagilaman. Karta oiraso. Sing masaksaraki. Ba, thonghang biyo. Ba na haibado. Nachalo yaragi. Mapasu thong hanglakle mapana thong hangdorakpada changsinduna mapagi makhong konduna kaplaga makhatarae Ba, ay ba na haibal hongado. Ay yaragi. Imaga babaga na. May chukadaba tabag. Ay toroy. Ay hentoy ulhongado. Ay yaragi. Adori tara ichashide. Hogala. Wangthoi tarakli bamapidu makhut khunamna satchat taithoi aduga makhata na hairei Baba, hentoy ulhongado. Nachay yaragi. Aduga masigi tungda nachana tawrakpa firepta ima baba na nachapodi warobigano. Wahai khara si hairam laga wangthoidu magi katamna prap kakhatkre binoga mangigadi machagi aroibagi wahai kharadu lawsin bahai haudrabara natraga tahaudrabara maduda khanjin khidre lohongbadu yare haiba wadu khaktada haraukre wangthoidi kam manung aduda pena kapchari tawfam khanglakraduna phuk amuk hogatuna hangathana chatli mapidusu lepa leitana tarakle khangba warabra nupa magi thamoidu makhol thokna kaple magi kagi leiriba balcony aduda tholaktuna tumin atiyada tarang thokliba thaja mahakpu mamit kuptaba makhai yengjarai
ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯄꯣꯊꯥꯐꯝ ꯊꯤꯔꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯄꯣꯀꯦꯠ ꯃꯅꯨꯡꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯊꯥꯖꯕꯨ ꯀꯣꯟꯗꯨꯅ ꯅꯝꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯤ꯫ ꯊꯥꯖꯅ ꯅꯤꯡꯉꯥꯏꯗꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯃꯣꯟꯈꯥꯡꯅꯗꯨꯅ ꯇꯨꯝꯂꯤ꯫ ꯃꯊꯟꯇ ꯑꯃꯨꯛ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯊꯥꯖ, ꯅꯪꯗꯤ ꯉꯁꯤꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯅꯪꯒꯤ ꯗꯗꯥꯗꯤ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪ ꯇꯨꯃꯤꯟ ꯂꯩꯈꯤꯅꯨ꯫ ꯑꯩ ꯀꯔꯤ ꯐꯤꯔꯦꯞ ꯂꯧ ꯍꯥꯏꯕꯅꯣ? ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯗ ꯏꯃꯥ ꯕꯕꯥꯒꯤ ꯑꯕꯤꯁꯥꯞ ꯑꯃꯅ ꯏꯈꯣꯡ ꯏꯈꯨꯠ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯈꯤꯕꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯂꯦꯞꯇꯦ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯅꯪꯒꯤ ꯗꯗꯥꯗ ꯋꯥꯔꯧꯔꯝꯒꯅꯤꯀꯣ? ꯅꯪꯗꯤ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ? ꯅꯪꯗꯤ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯌꯨꯀꯣ꯫ ꯅꯪꯒꯤ ꯗꯗꯥꯅ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯅꯤꯡꯗꯕꯅꯤ꯫ ꯊꯃꯣꯏ ꯀꯟꯕ ꯁꯥꯗꯨꯅ ꯅꯪꯕꯨ ꯏꯟꯊꯣꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯐꯪꯈꯤꯕ ꯆꯩꯅꯥꯗꯣ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏꯀꯣ꯫ ꯉꯁꯤꯁꯨ ꯏꯗꯣꯡ ꯋꯥꯅ ꯂꯦꯜꯂꯤꯌꯦ꯫ ꯏꯁꯥꯁꯦ ꯑꯁꯤꯕꯒ ꯄꯪꯈꯛ ꯑꯣꯏꯔꯕꯅꯤ꯫ ꯃꯃꯤꯇꯪ ꯍꯤꯡꯕꯇ ꯉꯥꯏꯔꯕꯅꯤ꯫ ꯏꯁꯥꯁꯦ ꯑꯁꯤꯕꯒ ꯄꯪꯈꯛ ꯑꯣꯏꯔꯕꯅꯤ꯫ ꯃꯃꯤꯇꯪꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯁꯦ꯫ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯤ꯫ ꯋꯥꯔꯦ, ꯅꯨꯄꯥ ꯃꯥꯁꯨ ꯇꯁꯦꯡꯅ ꯋꯥꯔꯦ꯫ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯕꯤꯀꯥꯁꯇ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯜꯂꯣ ꯚꯥꯏ꯫ ꯚꯥꯏ, ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ? ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯚꯥꯏ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯚꯥꯏ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪ ꯑꯝꯇ ꯍꯥꯏꯌꯣ꯫ ꯍꯥꯏꯌꯨꯁꯦ ꯚꯥꯏ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯚꯥꯏ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯅꯁꯥꯗꯣ ꯑꯃꯨꯛꯇ ꯍꯟꯅ ꯆꯠꯅꯤꯡ ꯇꯥꯈꯣ꯫ ꯅꯪ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯁꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯌꯣꯕ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯂꯝ ꯍꯦꯠꯂꯕ꯭ꯔꯥ? ꯃꯣꯏꯒꯤ ꯌꯥꯊꯪ ꯉꯥꯛꯇ꯭ꯔꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯄꯥꯎꯄꯨꯁꯨ ꯍꯥꯏꯕꯤꯔꯦ꯫ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯏꯃꯥ ꯏꯄꯥꯒꯤ ꯌꯥꯊꯪꯕꯨ ꯉꯥꯛꯀꯗ꯭ꯔꯥ? ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯕꯨ ꯉꯥꯛꯀꯗ꯭ꯔꯥ? ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯄꯣꯛꯄꯤꯕꯒꯤ ꯂꯃꯟꯗꯤ ꯇꯣꯟꯁꯤꯜꯂꯦ꯫ ꯈꯖꯤꯛꯇ ꯁꯤꯡꯕ ꯉꯝꯂꯕꯗꯤ ꯈꯟꯅ ꯃꯣꯏꯅ ꯍꯥꯏꯕ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯑꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯚꯥꯏ, ꯑꯩꯒꯤ ꯐꯤꯔꯦꯞꯁꯤꯕꯨ ꯌꯥꯝ ꯂꯥꯜꯂꯗ꯭ꯔꯥ? ꯑꯦ, ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ꯫ ꯏꯃꯥ ꯕꯕꯥꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯅ ꯐꯔꯦꯗ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯆꯥꯎꯔꯦ ꯚꯥꯏ꯫ ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯀꯥꯎꯔꯒ ꯂꯝꯂꯥꯟꯕꯤ ꯃꯥꯒ ꯄꯨꯟꯁꯤ ꯑꯃꯗꯣꯏꯅꯣ? ꯚꯥꯏ, ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯣ꯫ ꯑꯩꯒꯤ ꯐꯤꯔꯦꯞꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯁꯤ ꯇꯥꯔꯒ ꯊꯥꯖꯅ ꯀꯔꯤ ꯑꯣꯏꯅꯤ? ꯃꯥꯅ ꯑꯩꯕꯨ ꯃꯄꯣꯛꯁꯤꯒꯤ ꯑꯗꯨꯝ ꯋꯥꯔꯧꯈ꯭ꯔꯅꯤ꯫ ꯑꯩꯒ ꯊꯦꯡꯅꯔꯨꯕꯅ ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯋꯥꯕ ꯄꯤꯕꯤꯔꯦ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯁꯦ ꯐꯠꯇꯦꯗꯀꯣ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯅꯖꯕꯁꯦ ꯍꯦꯛ ꯂꯥꯞꯊꯣꯛꯅꯍꯜꯂꯦꯕ꯫ ꯚꯥꯏ, ꯏꯁꯣꯔꯗ ꯇꯥꯏꯅꯒꯅꯨ꯫ ꯏꯁꯣꯔꯗ ꯅꯠꯇꯦ, ꯑꯍꯦꯟꯕ ꯄꯥꯝꯕ, ꯑꯆꯧ ꯑꯔꯝ ꯄꯥꯝꯕ ꯃꯤ ꯈꯔꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯐꯔꯦꯁꯦ ꯚꯥꯏ, ꯄꯨꯝꯅꯃꯛꯇꯣ ꯀꯥꯎꯊꯣꯛꯂꯁꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯅꯦ ꯑꯗꯨꯒꯤ ꯑꯣꯏꯅ ꯈꯜꯂꯁꯤ꯫ ꯅꯊꯟꯇꯅꯦ ꯋꯥꯈꯜꯗ ꯄꯣꯏꯟ ꯈꯟꯖꯤꯟꯒꯅꯣꯕ꯫ ꯆꯠꯀꯗꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ꯫ ꯚꯥꯏ, ꯑꯩ ꯈꯪꯕ ꯉꯝꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯚꯥꯏ꯫ ꯑꯩ ꯁꯤꯅꯤꯡꯉꯥꯏ꯫ ꯑꯩ ꯑꯁꯨꯝ ꯍꯤꯡꯕ ꯄꯥꯝꯗꯤꯌꯦ꯫ ꯑꯁ ꯚꯥꯏ, ꯀꯔꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯅꯣ?
ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯇꯣ ꯅꯤꯡꯁꯤꯡꯂꯨꯔꯅꯨ ꯁꯨꯝ ꯈꯟꯖꯤꯜꯂꯗꯤ ꯅꯁꯥꯗꯣ ꯁꯣꯛꯑꯅꯦꯕ ꯕꯤꯀꯥꯁꯀꯤ ꯃꯐꯝꯗ ꯐꯅ ꯀꯨꯏꯅ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯀꯌꯥꯗꯨ ꯇꯝꯂꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯋꯥꯡꯊꯣꯏꯒꯤ ꯑꯋꯥꯕ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯃꯔꯨꯞ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯐꯅ ꯀꯨꯏꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯗꯨ ꯇꯨꯝꯅꯤꯡꯂꯛꯂꯤ ꯋꯥꯡꯊꯣꯏꯕꯨ ꯐꯖꯅ ꯃꯕꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯄꯣꯊꯥꯔꯣ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯊꯝꯅꯔꯤ ꯋꯥꯡꯊꯣꯏꯗꯤ ꯀꯥꯗ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔꯦ ꯕꯦꯜꯀꯣꯅꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ